ngasi phongkhiba tongan manipuri siphongsing amasung thokiba thawdo wathoksingdagi maroibi I pausing myamna thamjagi ahanbada asiba ma leramle lamphel police station gi manung sanma langol satpagi lambida ngasi numidang pung 8 ga makhairam tarakpada masagi sahi humpurum surabanu pa amagi asibak sang phangle nupa adu mamaida lambida upsilaga taraga leramani manakta su yungo bottle ama lerami ma ki masada aso apan gi khudam amata phangma lekhit phangide kamdauna ma siramano ma sumasa khangdongna naba rims ki mok thamkhreri Ato Papawamana, Urkhul yauna Manipur district Marida African swine fever lady, Manipur Lenga campaign scheme Sembi Davana, Lomi Sing Penadre. Impal West District, Iroishima deliver Central Agricultural University College of Agriculture Gi All India Coordinated Research Project on Picky Farm da Shikibu Ok African swine fever confirmed to Rabamatunda. Impal East Urkhul Kaksing amasung Bishnupur district gi lorokiba asibu ok sample sung test tawbadasu African swine fever positive oiramle ok loibana sinpam oizaba mioi kaya marum paktuknana ok sejilakpana khamthena awaba mai unare compensation scheme ama fawba Manipur lenga sembidaba nuaitaba poknare pawmi kharaga unabada Manipur lenga ki veterinary and animal husbandry department gi director NG Ibotomin hai Manipur gi mafam kya da oksiba nabi gi pawhek phangmadi gi department official sing amasum staff sing mafam kya da koina satuna oksiba gi maram thigat pagi thabak sataduna lakli loinana mathau tarabadi sample lokalaga laboratory da thari CAU gi pharmadri gi asib ogadu October mapan postmortem taraba matung October tarada North Eastern Regional Disease Diagnostic Laboratory NERDDL thaduna test of the African swine fever positive Madugi Matung Tarakpada Hokibo October Taragani to the Kaksing District, Bishnupur District, Impal East Amasum, Urkhul District, Laina Ashina Shibu Oxing sample Taragamanga, NERDDL Kanaparada, Taduna, test of Kibini, Loina Hokibo October Taragatrukta Madugi reported Langakta Kangalakpadagi, Mari Lainaba District Singi, Deputy Commissioner notification Toktuna, Laina Sandukli Bamaram Singadu, infected zone Amasum, surveillance zone Lakokre, Loina Mapam Singadu, control Amasum, containment Taunaba, Tabok Peket Paukre, Masigi Matata, National Action Plan or African Swine Fever Gimakada, Rapid Response Team Same the Tabak Sing Peket Paukre, Laina Atopama Pam the Sanduktanaba Kongtang Lokale. Mahangna hai lengang na CAU gi AI CRP gi pharmacy epicenter ni hana lauthuki ba adu mafam adu da laina sandopa horakibani aina phongdokhibanati mafam asida palliba epicenter asida national action plan gi matung ni sijina batamni anabla di mafam adu miyeng sangpham oibaga loinana madugi kilometer amagi radius asida infected zone amasu madugi wangmada kilometer mapan gi radiation asina surveillance zone oina lauthuklibani makoi gi farm gi sandokibani haibanati Tamasi National Action Plan gi matung ina sijina banaki Tamasi Prevention and Control of Infectious and Contagious Disease in Animals Act 2009 susalibani loina infected zone ladiba oxindi loina ma calling tawgodoribani hari compassion gi matang na mahna hai laisadasina siraba oxing adugi arumba sahi mapugi maming matha Adana sing Balauraga Legana Lepamatu in a compassion pigani, Kanagumana, Ashib Oxing, a Sitorial, Labuk Lamang, the Hondo Pasitavino, Machina Lina, Sihena Parks and a Sandohan with the Mating Pangbo in the Tokanaki, Amarum the Impal is district Manung and was home blocky lam like Kang sings in the labor oak farm among the African swine fever na oxing sea Europadi farm at the kilometer amanakonba radius affected zone amasum infected zone digi kilometer mapanakon mapam singbuna surveillance zone oina laktokre loina high river surveillance zone gi wang wada lari mapam singa sibuna free zone oina deputy commissioner laktokre amuramna deputy commissioner kaksing na thoki notification amada kaksing moirang them laikai de leib ok farm amada oxing African swine fever na sibuna ba Europadi mapam adugi akoi beta kilometer amanakon mapam singa sibu infected zone amasum masidagi kilometer mapana kon ba mafam singa sibu surveillance zone ni haina laktokre amaramna Bishnupur district ki deputy commissioner thoki notification amagi matuna district asigi manungsan moirang ko kilobon da leba o ki farm amada African swine fever na oksiba na ba yorakpadagi farm adudagi kilometer amana kon mafam singbo infected zone amasum kilometer mapana kon mafam singbo na surveillance zone ni haina laktokre haiba district singa sida control area gi manung su ok hingna amasum sina puslakpa amasum puthokpa ating matam khre loina mapam asida ok sandokna ba oksa oki machinja amasum mari lena ba polam singbu yon ba puthokpa sin tawba ating ba thamle haina mari lena ba singna lakthokre
Kanagumana hariba thingmasigi wangmada thabak tawba tarabadi Prevention and Control of Infectious and Contagious Disease in Animal Act 2009 gi makhada sairak thawningai oi haina palli atopa paw amadana Manipur da amur falkan thunglaba hore sai khudingi Manipur gi Tamenglong district yaun awang nungpok state sing da October thagi ani suba sayol dagi saktariba migratory bird amur falkan Manipur da thungba hore Malem goina khwai digi sangna paiba ngamba migratory ward am oiriba amur falkan asi sai khudingi state asida thungba matam yokshilakku loina Manipur gi Tamenglong district thungba hogani hiramasiga mari lainana zimai panmai koba Tamenglong di khunja man hai ahanba tangaki oina ngarang digi Amul Falcon sing Tamenglong town mapada koi pai dum leibo khibani khunumuk sabu usi asi sahi amada kilometer lising kungani thui leptana pai bangami Wildlife Protection Act 1972 gi makhada ngak seliba Amul Falcon asi mausana Tamenglong yaun awanupok state singi mapum kya October gi ani suba sayolda saktaba hoduna November gi aroiba phawale Manipur Forest Department ahanboina Amul Falcon khwaidigi masing yamna saktaba mapum oiriwa Tamenglong district usik asigi masing thibigi thabak satabauki usik sing asina saktariba mafam singna masing thinanabagi damak masak nairaba NGO kayaga punna thabak tawminari hainasu Tamenglong District Divisional Forest Officer amdipna phungdorokli usik makhala sima koina saktariba mafam tongan bagi matung ina masing kene mafam amadana usik lising mangaram saktaba yawi aduga atopa mafam dan usik lising yang kai gi mathak saktaba yawi usik masing thibigi thabasi sataba haurabanina makoina hek thungmaga data adumak maintain to bagi thabuk satagani seira sida Tamenglong amasunone district magistrate singnasu order ama thoktun usik tanba faba khatba masum yon bagi thabak thingba laikhrabani sai asidadi usik makhala sigi route khangnanaba masa mo phabu usik anida satellite transmitter take tawnaba su tharang tori masigi namak Wildlife Institution of India gi expert singnasu paw phaunari haina forest officer dun makhatari parma yabari Tamenglong da Amur Falcon gi radio tagging program Face anirak thokna pangthokre ahanbada kumja English sing ani ga taraga ni pana masum ani subada English sing ani ga taraga mapandani masi lamlaki sa usik sing kanana ba masum khwaidigi sangna paiba ngamlibu usik asigi route khangnana ban hanesu pawsna makhatari makasa tharak poina to pawmana Kaksing district ta anauba pambi makhala ma thingnare Kaksing district ki mafam khra lai satpa pambi makhala ma research kangbu mana nauna thingnare haina Manipur University ki Department of Life Science ki researcher Dr. L Bidyalay na thadrok pasirol amana khanakli seolosina makhata na hai nauna thengnaraba lai satpa pambi makhala asigi scientific name asi Kurkumar Kaksing Jains haina minthon khre pambi makhala si angiospermic family gi Gingiberas kangluki pambi makhalni pambi makhala si thengnabagi publication ma tha asigi taraga mathoida Nordic Journal of Botany koba care review tawraba journal amada Manipur University amasum Koglai and Khungul Melai Audits Private Limited ki research L Vidyalay ma Dr. R.K. Kishore amasum Professor Z.J. Sharma na phongkre Kurkuma Kaksing Jains hairiba pambi makhala si fit nipan phabu wangi loinana atak toba mahauk sienba napu masugi laisali pambi makhala si yengang yengnabada yamna manaba pambi oina tawi loinana pambi asi Kaksing gi sekmai turel gi mapal marang kain phangi hausu phabi oina di pambi asi mafam asida natana atopa mafam singna phangba thengnadri loinana pambi asi bo yokhatnaba thabak thoram amata pekhet palaitri maram asina mutkibi yabi akiba leiba pambi amoire Kurkuma kangluki pambi asi malem gi oina suknatagi maudraga humdoi khaktama hausu phabi gi oina record tawri masigi manungda Thailand da makhal humpugo tar phangi loinana India da makhal nifugan se phangi pambi makhal asi gi khwaidi gi ikon kona thengna khiba si hokhiba kumja English ngani ga taraga trukta Karnataka ra thengna khiba Kurkuma sonapra na oiri loinana awangnu puki oina khwaidi gi thengna khiba si Mizoram da kumja English ngani ga ahumda Kurkuma Robro Brekti da asina oiri awangnu puki lamdam singda Kurkuma gi pambi makhala si paksana haurabasu pambi singa sigi maramna thijin humjin bibigi sangdi yamna wali masina maram oiraga pambi singa si maming phawba thondringai da mutkhiba yaba pambi gi makhal angakpa phangna leiramba yai Kurkuma gi pambi makhala si sak insang thongba ahawba mathel amadi masana ma oibita natana hidak langthak semba manam nungsiba perfume amadi cosmetic semba dus yamna sijanai maram asina asigumba Kurkuma gi pambi makhala ma status du nauna thengnarakpa asina makhata na thijin humjinduna hena paksana survey sathanabagi asauba thong ama hangle hena su sirul asina su makhatari
Makasa tarakpo na pong napampausi di geto papaw mana maitay pung tambalakpa Thailand masasing na lining thaw sanamay laysang ka do na kurum sakre. Sa ilising ani hiyan bigi puwari layzaba maitay gi civilization ga loy na laklaba maitay lining sanamay lining da natana lamda masigi culture nat sa nabibu malem gi tungan malebak ki mi sing na awang mo takta ikay kum nabiri. Masibu hena sumanbo oina MUC Manipur University of Culture da maitay pung tambalakiba Thailand gi delegate sing na ngase ahing khongban upong yumpamda laiba lining thau sanamai gi laisang da kaduna lining thau sanami amasum imalai meril sidabi ani bu kurumduna thawni jakre ngasi nungthil MUC gi vice chancellor paunam gonindrona lamjingduna university asida maitai pung tamna balakiba Thailand gi mahairo yauna delegate amana imphal gi haying khongban uyong yumpamda laiba lining thau sanamai gi laisangda laktuna lining thau sanami amasum imalai meril sidabi ani gi mapamda pung isai gi thawgol tawda saruyaki masida natana maitai gi yek salai taret ki pu singi khubamda haika lekas tamnamki amaramda Thailand ki lakiba delegate sing aduna maitai lining amasum lamda masigi nat culture amadi sanavi ikai kumnaba ulambada LSTB lining thau sanamai temple board ki maike digi apena phongdoktuna Thailand gi delegate sing adubu asama khudol patamduna taran oki LSTB ki vice president Vidyavati Senjam wakalam jingbana hai Manipur si tarai pa lamdam manate sahi lising gi puari lejaba lamdam sigi nat culture lining purama amata watana lejari aikho gi mamal naidraba culture gi pukai sibu malem gi miyamna singthanari amadi thakwang na sulobiri aikho gi sahi lising kya gi civilization asigi loinara liba lining asi aikho puari tangka amada lakiba sapuna mirai bugum lairure adubu ngasidi aikho gi miyamna wakal taraktuna hanagi isagi lining da hanjelaktuna asumba mekei da lakpa urakli masimo aikho punamaki nungaiba mikumne lamda masigi culture gi pukai si mamal naidraba aikho gi lanni ina khulaba aikho gi culture sibu malem gi miyamna khangnarakli masum ikai khumna biri masigi manungda maitai pung asisu aikho gi culture gi mamal naidraba lanamani malengi mafam kudimakta pung drum thengnare adubo maitai pung gi khonthok amadi tal asidi top topani masibu masak khangbiduna Thailand gi mairoi singi timama lamdam sida laktuna maitai pung tambalak pa sima aikho gi sakthok saningai ni masidana tana Thailand gi delegate sing asina maitai lining busu awang thakta ikai khumna bu utpi ba sigi damakta su board asina aduki matik apen bapukse asigumba mamal yamlaba kala asigi magun bu malem gi atop lebak sindagi lagni ba mi singda masak takpiri ba Manipur University of Culture maruwen University asigi vice chancellor paunam gunindro bu board asina hainingai leitana thagali handaki khongthang asina Southeast Asia gi lebak singda Manipur gi nat culture amasum lining bu masak takpi khudong saba ma phangale asiguma khongthang makhatana university asina lokhat piduna malem gi leibak pumad India gi awang pok kasinda leiraba Manipur gi awang ba culture nat sanabi masum lining bu masak tak tuna hena sakot hanbada thaudang larokani khali masina Southeast Asia masum India gi awang pok lamdam singa mari hena session hanbada natana amasum region asigi top culture nat amasum sanabi bu malem da hena masak tak pangamba oiresun haina Vidyavati Senjam na makhatana phongduki MUC ki Department of Pungi Oza Mairemba Manito na hai Maitai Pungasi aduki matik paksawi sahi tara tamada loibi naidi haiduna Oza Guru sing na hainari masimakta sing na asuma mangni mapal galibak sing nigi Maitai Pungasi tamningba poktuna lamdam sin lakni bese akhoi gi safok saningai ni akhoi gi nat sanabi culture gi pukai sing masum lining bu ikai khumnari ba asima lamdam asigi laipu phabani isa maksu kala makhalasi ki oza moina thamoi singna lakliba delegate sing asida mayek singna takthokna bo khona gani adubu akakna ba matam khrani asida maitai pungi punglon tal khonthok supna takbadi oithoktabani masima oirabasu makoi de hek yari ba makai khangana ba angama takta hona gani makatana sigumba program sa tharakpara thamoi singna sawgatuna lamdam asigi culture gi pukai maruina maitai pungbu malem khangana ba masum hena sakona ba hona bada thaudang longningi haina supudukhi ngasi lining thau sanamahi bu khurumba lakiba Thailand gi delegate sing aduda University Council Thailand gi chairman Dr. Tanom Surindra Rasbat University gi Department of Humanities and Social Sciences gi faculty Jamnong Jongkhiu Phanakon Rasbat University Thailand gi lecturer Prabit Aplim Phanakon University gi Music Department gi head Asadang Desarotana culture gi lamda mahitam liba mahiroi mangasu yorki
LSTB की member secretary Sibadata Luang Yauna board asigi member oina thaumi singna Thailand delegate singa du taram opga loinana saklena masum puna samina duna maitegi saksa yuthak thaksi khasina singba sat role sing delegate singa du utuna khangan khari Tentang atau papa menangasi Urkhul da pangkhibagani cabinet meeting di sakta mamani miampun yengminasi atau papa mana IM ni singna farubu khulgi chairman ge secretary ge thadorakre haukibo October taraga mari ge ehing nongyai India government ka santi gi wari sanariba NSN IM gi miyoi sing oigani singnaba mamai mamit kumba miyoi khrana faruba tauksem subdivision gi manung chanba Tamenglong district ki atengbo khulgi village chairman masam village secretary tek ta kaidana thadoraktuna masama gi mayum na yokre NSN IM gi miyoi sing singnaba nongmai matik sana paibisina nongmai sindonda faaduna pururaga tek ta kaidana thadorakraba atengbo khulgi village chairman adugi mai TP Dikhuangnang amadi village secretary adugi mamingna pausanglung rong mai kawi makhoi ani khulai paiba miyoi singaduna faruba matung NSN IM gi Zeliang region gi ngamkhai gi sarukta leibada athingba pibe yaroi heba akanba wafam kya thamlaba matungda khulgi chairman masam secretary NSC tek kaidana thadorakhiban haidi adu haujukoina di myam pau samatang selu sinjarage masum myam puna no update ngaminasi